Hi everyone, welcome back to my channel Gitanjali Story Time in Manipuri. Ngasidi Angang mangkhibagi wari oina pujare. Ado wari se haudringaida kainong pata haijage mayamna wari yam toina hapiro o adagi nungti hapiro o kholo hapado yam hapningi. Ado wari se kitang asengba oibagi aina thijanba ade ithokpa da matam yam change. Aduga ithok loiraga mu video namaga editing tawba khotpa tawraga hapa matamda hekta nungtigi hapa singa maude ai yari makhaidi every 3 days matungda numi humni matungda adum hapsabane hapna basu adamaina sum hapa ngamba chukan hona jari ado adagi henna mu numi ni khudingi hapa ngamba haina aina kanna huje hona jari ado mayamna ai video se yenga matungda like to biromo share to biromo subscribe to biromo subscriber yamaba viewer yamagadi aisu wari ma'am lening bagi bit yamna yawe natragadi aina wana sumaina liraga mina yingning drama leda to sira kaina ga hekta waidi mi oi baise aduni haide ga bakhando admaina ta khale duna yargadi ai gise ai video sibu share to biu recommend to biu mayamda ado subscribe to biromo adudi wari se haujirage wari si 1930 da thokibani October gi matamda angang nupa macha chahi ohum da sudangari ba Lawrence Sullivan ko ba amalai masina Manhattan haina Nevada USA da pokoni mase ada magi uncle amalai John Sullivan haina magi uncle se mana yamna nungsijai uncle jisu yamna lunu tawe John se dona John se hek lakpaga Lawrence na my uncle si matung ina dana khotana masu laki nang kai chatoino do tawdino da tawdino yam toina tawje ada John si hana kanwani mase gold gi prospector mani haini gold thi ba khotpa matam amadadi thaina matam dadi gold je kanna thina bi de thi khoi gi turen dagi kai dagi thi dana khotna yam dongrami aduguman mane adudana mana mai ge uncle sina maina chatli kholi adventure ni khotpani mani yam pamjai hadigi Lawrence ji yamna active oiba ade adventure ga yam pamba adugumba hina mai ge uncle naga gold kano gi prospector bo chappa ga se yawning ba khotpa dum tawraga le ada October gi tang train thoi sigi numit sida my uncle si mayum da lai lakpa sida mana uncle sina ai sumaina chatkani na machi sida mari saba sida ma se tahore dagi ma su chatkani na mana uncle sida ni ngai tawre ma su laki na adagi mana na ma no na mana pa hanguro mo ni ya se na adai Lawrence na la ga mama ma pa sin tai ni ngai tawre ma su yaw ge ma su chatkena adai mama sina phare nang chatlo adu nang uncle na haibdi loini yaw ko kholu ko na hainaraga phare na muislae duga John gi truck ta moyani ma kakhalaga mabani thauraga mona thaurai sina 150 miles koi Reno dagi Nevada gi desert long da thaurai ni moina Reno mana kani le sina dagi 150 miles mu koi gi desert pura kanu da matam koi gi Nevada jana mana desert ngata oi ada thauraga moina husik thauri ba lambi siju adi husiki gold prospect ba mafam ma check out to John sina mana anumito de tog na te mana chatlaga jaga mana check out tog ba adugo hosiki gold prospect tog bagi matam ade ching man manung da desert ki da khoi gi canal gumba ma chen ba canyon gumba ma chen ba adugumba lei adugumba khoi gi river macha da kumthara kanda moina da gold do thi doini adugi mafam check out tog doini na haibadu da ne ba sai gi Lawrence na inara isi mai gi uncle gi manak sida adagi moina thauraga moina hosiki 1000 doriba mafam sidi pura lambi ga soro ka thap jana te ko agoi kare tare ne dead end oiraga lambi se changna phona bada kacha lambi hai tare ne hadi yamna phataba off road oiba adugumba mafam da kuta ka leiba adugumba dagi khara 10 miles mong 1000 lakanda hoje ahang lamhang ama le lamhang sida khamani lamang sigi mamang sida moi gi duga hoje gi leiba surrounding si ju khoi gi ching khoi angam ba hai tare ne steep oiba khoi gi angam ba kono mem na ching mayam na mountain mayam na do su nung gi ching hai tare adugumba mayam na question le mafam se Kwaisalaga Jona khamaga mana chatoisina chingdu macha pipam lei aduga he gari do khamaga dagi mana haidi khongkap chama mu chalaga hojiki kano je pung kano se ching macha se leraga ching do kumthara kan sida mafam je ji ising gol le pham se si oi doini ada moi hojiki mafam se yauraga mana kano da Lawrence ai sida ngatang kumtharaga mafam je mini mangang tang check toge nang sidagi car manung na phamuko kumtharaga nu ko nang asidagi loiraga halaga aina ice cream pizza doini khotoini to bosida Lawrence ti saigi mana mai gi uncle ga koi bachala bani ma te harau na hoi hedi uncle ai kumtharoi kholoi hai ma sahi om do sudangari mina mana nang gari manung da lermo ai phatong na si sigi haigi nung se
nang kumthaba yaroi lambi yam phatte nung khoi nungjeng nung kari nung myam leibani na nang kumthaba hairoduna nang atang car da leiram kon hairaga John jina kumdare legi Lawrence su hoi le hoge hairamina kumdare duga John sina hojeki ching amma macha ama leibado ado hedi inang na ine hayam nakpane just like kano khatani ko hedi khongkap chama mu haidare de chama bu pharam mu inang nakpam famne mana hanbaga mana maning hojeki ching ni maching macha do gi manakta yawda mana on thoga Lawrence na mangon yeng le Lawrence manamba makutana bai na haida Lawrence su bai na hai doga ado lei ko on tor ma su swain tor adaga kano se John se kumda gare makha da mai kano do yengba ada mana makha se kumtharaga mini manga muktang oirangani haidi mana hayeng natra hangchila prospect tongni na haiba mafam se mana mini manga muktang oirangani du yenguraga angang du mathandale hogani na haina mana propro kakhalapasida mana kakhalapasida maigi car sigi kanu thong se hangtoga leirame ada mana kai ginu ne thong hangtoi sibo Lawrence to kumthagra jala na John sina propro sosilapasida gari manung sida leiram dare Lawrence Leram dabadagi John sina koi thi de John jo kano sina Lawrence na thiraga gari makara thire adagi maziki mana kumthori baching macha do gedi kano sigi ching sigi makha kana laiba haitare ne adogi torban macha haitare du kum thare dum thire ma hojiki mafam sida kari himbok leiteba ma jo ahambada angang kasagi car je hangtoga angang je leram dabasi ma jo kiru de haidi concern oirude kaigino da hojiki mafam je pung hangaga u mayam hogo sunate adaga khoigi mongsong guma mayam lei haibas nati punghang hangaga ching matum guma ngakta ni leiro aduna angang duna saida kai gumba chatlaga suman u ni sini man khalise adu guma na thira akanda di angang je thiba phangdreba kadai de thidu no ma se gyanam ta dre de arabara pa khoigi pura khoigi kanu sina nungoi adagi la khoi chinglai ba ko oi tawraga desert oi mafam se kadai chakram no na adai ma se thire ma se phana koina minute 10 kun mung mana Lawrence na ko re yenge du mana hujiki mafam da ko ba hai je ahang bari na mana ko ba lap na ta doine ado angang do na kitang lap na chalam ka su ta ga da bani du khumak tre karim bok torok ta badagi ma se pakhatle ade hujiki October gi matam ni na nungden da sara ka su nungden da budi am sa gani ado nungdang da di temperature je 0 yok doine below 0 yok doine ba minus yok doine temperature de du na masai gi Lawrence na sakhi do di maring nungdin gi asaba gi haidi puret macha ma hapen macha ma selaga chatkibani du na mamjhala e haidi thengzala agadi sidi pura temperature se minus 0 yoraga da ma thi jaga di yara roina ma se mako ngawraga John sina koi chin laga thiba se pungkhai muk thiba se phangak ta dagi mana hujiki nearest town number da chatlaga moi gi police ta inform tawraga haidi moi gi mi thibina ba search and rescue thina ba porak ta yara roina khalle do ma je amuk ngai jira aina mu chakhra ngai da amu Lawrence to mo hala adi karamain tongni na mu su kama je माजे उपाय लेत्रे दोरगा माना उपाय त लाइतो माजे चत्तबदि यारोय हाइदि थेंजला अगदि फरक तारानी एना माना जोन दो थममे हाइदि बादो लागा सुमा मफम दो माइ लाइजरमनी अदो आइदि मा थिदबा यादेना लागा माना टाउन गी मोइगे शेरिफ के दुइ मफम दो चंगागा माना सुमाइना अंगांग बाइना थिबा फंगद्रे खोत्रे ना तौरे मा अदुगा मोइ मयुम दसु इन्फॉर्म तौदगी मोइ अदाई लेकाई गी वॉलंटियर मयाम लाए मामा मापा दसु लाए पुलिस मयाम लागा hujiki mafam sida thauраga thire angang se thiba yaba thiba se sungphang phangdre moina thiba je phangma laktabadagi mana kadai da nang las oina uge khotke mana sida le hobani ma ai just minimum ngam tang kumtharu bane mana hai se kanan omna laaga angang je phagi ba mali hadi kidnap tawki ba abduct to gi ba mali kholi sini ma jo adai police na hai je track amata laite track si ju kitang khak chatlaga angang ji ki track amaga kitang khak chatlaga khongka khara khak chatlaga leramado aduga dudagi do mangreba magi track se amata phangdre adagi kanana waidi mi ama lakpa haise sigi mafam puhang hangwa jaga sida gari ama magi ngasai gi jona thoba gari sata ba atopa gari su laaga angang do pharaga di lakane dugi gari gi track su phangde adagi khonggun jo ahan amagi khonggun jo phangwam thoi edu jo phangde just ngasai gi angang Lawrence tugi magi khonggun khara khak phangaga magi track khara phangaga mangibodo adagi phangdre adai moi thire few days moina thire numit humni marini changa thiba sida kitang chakhatla kanda angang dona tupi mu upe tupi je taraga lerame tupi je tarambadagi hena karim bok phangdre moina thiba yaba thire moi hui hap moi gi kano blood hound tawdana adai kenna moi darene police ki hui ga tawdana khotna thiba je police ki hui je ju mana sent ma phangena gurung chelaga mafam ma chatlaga kenen ama lai ngasai jona
yengba kenen da kitang chakhatlaga haidi mile amamung chatlaga kenen da changre moina esida magi sen phangne mo myam se loina ma changjale yeng kan da kenen sida su karimbo haidi ngasai hui ro manam namamba do kenen do mafam jaga am de loga lepaga tumin haidi sen to mangi da gi moi su hui sing du kai bok tok da dum lepaga yeng leire ade mama mapa jidi phangak tab numi marini sujale ngasai angang do chak su yaw bunate ising ju yaw gi bunate aduga nungdang gi mafi ju haidi aying bagi mafi se gi bunate aduga temperature se below -13 ga leye moina thi bi matam se angang je adam mama ga mapa ga jon sidi moi di hope se laitre haidi angang je phang haidi hing phangani haibagi hope se moi di pura kairaga leire dagi moina numi marini surapadagi angang dagi karim bok siki hana akari trek se phangdabadagi मोगी लोकल की न्यूज़पेपर ना कनोना हाइदी उचेक अचौबम ना लागा हाइदी ईगल मन लागा अंगांग जे थांगा पूरा चखरे ना मोइना दुमाइना हापे कनोदा मोइना खबर दा हापसिदा पुलिसिंग जना यानिंगद्रे हाइदी सामा लाकपगी हाइदी सामा लाकप हाइसे अंगांग लो चिकअगा चिंगबगी ई ताबसु तारम बनते अदगी ईगल हाइसे ईगल ना हाइना अंगांग दो चप्पगा पुबा हाइसे ईगल दुगी चप्पदा ई थोकपगी मफम नरगनी अंगांग दुना स्ट्रगल तौबै लेगनी अदुसु मत लेते सा अमना स्ट्रगल तौबगी अदगी अंगांग दो चार फरेने चारे खोले मोय अदु केनन दुगी मनाक दो लेब सा सिंग चारगसु अदुगी मागी चागी बगी असीबगी हक्चांग गुम मचेत मरांग तापसु अमत लेरमदे करीमबो गरमदबिने अदे पुलिसिंग जिजु मथा सारे कमाय तौनी सिदी हाइदे मोयना ईगल हाइ जिजु हाइदे ओइबा याबा नते अदगिदी अदे मामा पासिंग दुजु कमाय तौदोइनो खोतोइनो न तौनरपदगी मोयना फरे अदुदी हेल्प अमा ओइना अमा एक्स्ट्रा हेल्प अमा कौरसेना मोयना नेटिव अमेरिकन गी मफम अमदा मोयगी मफम अमदा चलगा अदुगा अदगी नेटिव अमेरिकन गी ट्रैकर अमा मोयना कनो तौदोनि हायर तौदोइनि मोयना हुजिक हायर तौरिबा नेटिव अमेरिकन से यामना ममिंग चटपा अमसुंग याम फेमस ओइबा अखोइगी ट्रैकिंग द मागी यामना एक्सपीरियंस यामना लेरबा अदुगुंबा नुपा अमने माना मासे पोरागा हुजिकी मफम सिदा येंगबसिदा माना ट्रैक से माना खंगदोइने माना मफम अंगांग सिकी ट्रैक से फंगबसे माना चटलगा अदगी 7 miles मोक हाइदी ngasai जोंदुना कार खमंबा मफम दगी 7 miles मोक चटलगा चिंगी सैना चिंगमाई याम ngamba chingmai amada mana sigi mathak sida magi track se leirena adumaina haire adu hojiki chingmai se kakhatna bohona bada moina climbing ge gear season doine equipment season doine chumnaga ahanaga ka banga manate adu moina hojik laiba 7 miles ta nung kuru crack mayam adagi sharp koi nung machin tumba mayam khopa mayam sidagi moisu wana adu mayam do lai ni policing du adu ga si mathak sida kakhatpa sida si mathake kakhatlaga magi track se leirena masagi nupa duna native american duna hairapodagi moina kanu sing moi climbing ge gear sing request ore adoga climbing ge gear sing se moina poraga climbing gear ya wana karaga 1400 feet haidi almost 400 meter haidar adu karaga swaina ching khoi gi kaitare ni ching ji gi yam haina ngamini ko ngamsida sida outcropping haina kitang kano malay me mafam ma haina kitang nunga mana haina kitang thindoga leirame thindopasigi manaksida u mazu hawi moi si u macha khara nungsit naga sitpadaga fre ga haiba kitang elastic oiba karo kitang lengba khopa yaba u man lei adugi u do hawi adugi da kakhatlaga yengba sida Lawrence leirame hujigi mafam sida masi hingaga leirame aduga tummaga leiba adi moi myam si hujigi Lawrence urambadagi moi anga I haidi angang se sigi mathak sida leirena aduga man hujik leirami ba kanu si yam pi ko haigi Lawrence na hippaga kitanga chep haigi kitanga yawoluradi kharaga hena yawoluradi tabai jane adu mana leirami ba phibam je hujiki hauriba u se sigi masasna maigi mangak sida sumaina kotlaga thamameba aduga haidi angang do hujiki u sida koigi kanu mana hujiki leba makha sida hippaga tummi ngai sida u jina salaga trap tawraga thambai type ta angang do trap su tawre hujiki u gi masaduna aduga angang do secure tawbai type ta angang dona lengdana ba khotnaba adu hujiki leiriba trap tawraga leiriba mawong se koigi san khoibada lau khoibada ga san tawbada mangak samda hapagi type ta doina angang do gi mangak tani ko thamami hujiki u kanu u masa se ada kari gumba angang dona ga soidona ga thukrang ga hagulaga mangak ga yam thuna ga lenguradi mangak ga je tek toini ada hujiki moi police na uzigi masase phajana kakhthlaga lokthoga Lawrence haudoga makha da kumdharaga mayam na ngai se
angang chahi ahum suda ngariba angang aduna hadi mama ga mapa ga dudi jon dudi haraure angang do hingaga phangye khole di moi do case to angang do phangabani na case to dum kan taw dore khumjan ba yare adura ka su police te amna baffling ori je moina kari no yam khangning je chahi ahum na suri ba angang duna jon na hujik thamami ba car dagi mana hoi ma angang duna curious hoi duna kumthari ke khala jine kumthara ga su mai makhura duna dulai do ma ja khangini makhura duna ju jon se kadai hadi makhura duna Lawrence garung nu phalai ju khangini dagi mu Lawrence na ju amu makhura do sigi kumthari ni mai mamang makta dani hai je khangini ado angang ai je curious hoi beje makhura duna tawi do kari do bino hai bado curious hoi raga atopa hadi karo tawduna wonder of tawduna mana ngasagi mai uncle dugi manakta changaga yengbagi mahutta mana kari udana kari daudana or kanana karamaina 7 miles makhongna chatlaga adudagi amu ngamgraba ching haidi chingne na koi kanu lebak soft oiba lebak na ganate ko pura nung koi gi nungche na ka saba nungi ahan wa grown up pu ka bangam dadana climbing equipment tawraga musiki kanu se kari ni steps karaga 1400 feet angang duna karaga haujiki mafam duda karamaina lermino aduju for 7 days nimitare ni subudani Lawrence phangije 7 days chak yaubunate ma injang yaubunate ising yaubunate chana ba thakna ba kaimu yaubunate aduga mana setliba mafi duju mana selambiba t-shirt tuga khongau tuga adudagi hena adu dum setlami extra amta setlam banate karam aduga kamaina uduna mangonda kamaina kosallaga lermino haibasida policing jisu adagi mayam volunteer tawriba mi mayam sinjung pura ngae ado Lawrence hangakana di Lawrence ma kaimbo ningjang diare angang ni chahi um suda ngai ba angang ni na maju mathong ram khangdre maju kari haidunu gyan ta talraga leire ado mama ha ka mapa ga di harau jare ado mayam singjina haije kari no karam maina no mana duga magi tracks na amata udrije kainu karam maina sakrino haibaje hauzik phoba dum kanambong na khangre huzik Lawrence chawdana khotana macha masu leire 1930 da ma matam ginina macha masu leire do ma haiji nong mata ma ju ningjangate karamaina yaurino na dum mayam na hangma matam na dum aina dum hai do mai phangi ba ko phangse mayam na laibak phabani angang do kaimbok tawdana lerami do ado mai gi mystery do di kanambong na khangdre ani suba warisina Jimmy Duffy hana chahi ani da sudangari ba angang amagi warini thawdogasi October gi tang 13 1973 da thokidoini Jimmy gi mapajna James ka we mamajna Carol ka we aduga magi machanupi malai Natalie hana chahi ama hak suba ma ada October gi tang 13 1973 sida James ka Carol ga sina camping tawruse hana moi si decide tawraga moina camping mafam ama book tawra matungda moi gi RV sida Natalie ne Jimmy ne aduga moi gi hawdongani malai adu hapaga moi si thore moi na laiba jaga sina Pivin Creek haina Wanachi Lake haina Washington USA da laiba mafam amadane sigi mafam si yam phajai lake se lake ki mapan chauna leiraga mayam haidi sumna kanda tent thara camping tawwa jaga ama lai moi sumna RV gi lamna opposite lom na RV singla akhama ga laiba koi camper haitare ni RV thawba adugumba gi mayam tawhamne mafam se yamna su phajai de fishing tawni degi mayam hunting tawba aduga akoi gi mafam se nungdang ka se yamna phajaba mafam oibagi mayam je yamna camping yamna tawba yamna famous hoiba mafam ne ado yamna moina camping tawpa matam se moi chapa matam se October gi matam ni na ingbani na mi sing je yam kana laktraga su adum mi khara di dum chatnai ado hojiki mafam je moi thauraga mafam je yaure moi gi camp moi RV je moi na setup tawdana khotana mafam jaga si yengaga angang sing sing atang walking chasena James ne Carol ne Jimmy ne Natalie ne moi ngai sing ha sai chapasida Jimmy ga Natalie ga siningai tawba hore hadi angang ni na tumning bagi net hadi chahi ani ga chahi amaga ni na nungdhin moi gi nap time nyorpagi tumning bagi ningai torpodagi Carol jina ai angang ai sumuge kholuge na mana angang sing je puraga mai RV da change RV da toraga angang si tumhalaga ngahak tumhalakanda thokle Carol se tholaga moi ni sim angang tung khamina kai dawsi khosi kin khana basida James na ma hunting gi sai inak na sum moi dagi khara chalaga haitare ne fit cham mu chalaga hunting gi mafam ma yenguge
jaga ai hunting tawbagi na haire mana phare nang jigi nguro aina sum angang segi manak sida haidi mana adai dum lake tu gi manak tu da firewood khunge nungdang da mai thana ba sing khunge na hairaga moini se thokle thokla moini hak chatle khole doga dum haidi carol jina mai mami chiti dum camping dum moina hamba angang sumon thola pada thong thingjala mingi lok tawrame lok tawroga ni moina lai do माजे सुम सिंग से खुन खुना सुम माजे सुम वॉकिंग चले दुम हाइडी अदाइदा माना फिट चाम चाम यांखै मोरंगनी माना चले दो अदुगा दुम ममित्रदी हन दुम अमु येंगबा अंगांग हाइडी मागी आरबी कैंपिंग दुदा येंगे अदा मोइ मिनिट 35 अमु जेमसिना मागी हंटिंग गी मफम सिंग दो येंगुरे येंगुरगा अंगांग सिंग दो मुक चेक तौगे तुम बिराना हले हलागा माना जेमसिना मागी कैंप मागी आरबी से चंगे चंगा अंगांग सिंग दुम तुम लेमे माई हौदोंग सु दुम तुम लेमे मोइ मा थोकलागा माना लापना कनो हाइदिंग साइगी कनो दा माना कैरोल दा अंगांग आई तुम मी खोली स्माइ तुम मी तौरगा इंदकी कैरोल सु ओखिगेना मोबाइल मी माइन तौनारा फारे दि मोइ तुम मदि तौरगा माजे दुम सिंग खोलगा खोलगा लेरे दो मबानी जे ngahak pullaga mu wari hapetang tauringa sida ado moine leisisu fit chamaga yankhai muktane di adum urine aduga moine lek da sum lepaga wari sana leibasida angang amana laurokoi makhon am tai tabasida moise moi dusu rb maigi moi rb dagi laurok makhon tabasida moi ni je haina onthoga yeng phapala ontho yengda rb sigi haitare mang sida ujaw am hawi ujaw sina moigi moina gari sida ubaje block tawi ko block taw sida moi ni je chele chelak haidi kaidoro sano ne na moi ni je hobe hobe chelak pasida sai uji lantho aga yeng sida rb gi thong se hang aga leire leibidagi james na pakhatna mana hana chele chelaga mana yauraga rb manung se changmasida jimmy se leiramdre aduga netli ga hongdong ani ga dudi nungai na tummaga leirame adagi carol se mu yaura kan ta kai daurage kan tor kan sida jimmy du leiramdre sini ade kai no hai jibu leiramdre hai haina haraga moi singje koi thi baure ngamna ngai se moina moidi 150 haidi feet mu lapna leibani aduga moina law angang se yam na lawrakpase moina tarini ba taraga chelakpasida ngasai netli hariba angang tumi se hagute ba hagutabina ma se tumle me hawdongani je hagute ba haidi makhon jam law law ini ko hawdong je tumle rame angang nupi macha do tumle rame adai moini je adai angang je ta thire moina jimmy na kauraga thibase da moi jimmy je phangdre aduga chahi adi gi angang duna kayam san kayam lapna chaluni kharai da chalu doino ba adi moi jina ekta koiche dai thibidna kotna to pungkhai muk thibida phangak tabadagi moi pujiki ba phamni ranger do kaure ranger na police kaure police la e do police na laga police na mu pura combing to ra thiri mafam je adaga moina adu da leiba mi khuting mak each and everyone mi ju yamana tabani na moi gi interview tore aduga moi questioning tawraga each and everyone je moigi alibi loi leiba haidi huziki moina kemana moigi james hoigi rb manak se krambok chang de khote moi mayum mafam da loina mafam phamaga mai ti ga dum chak thong ni hangde ama taw ni hangde tawraga camping tawraga lei moi amata chang den hairi ade police zu ma ko ngawre ni haidi adu de karai chakhino angang ani duna angang chahi chahi angang chahi ani sudangari duna jemi duna karai chalam doino na moi ji thi ya thire helicopter tawre adagidi moi canine pore aduga adagi volunteer khara yauraga camping area se koi thi basida angang se tracks uta phangdaba yam haidi yam na ngai je tracks uta phangde angang se phangdaba dagi mama papa sida moi su phangdre tawbadagi police sinjina mama papa jong chingnari haidi james ka carol ga angang sida hurt tawraga kainoma angang sida phattaba thawdo tawraga moine camping lakpani laksalaga adugi cover up tawrine na moine mama pa sida kano tawre accused tawre police singjina ade mama pa sina di kapna laudna khoi natte akoi na hairi je akoi swaina lepaga leibani angang no tumaga lehobani so haidi lok tawraga thongdo thingjalaga lok tawraga khoini mapande lok tawramaga khoini da lepaga leiribani du da lawrakpatagi chatpani na moine du moi story du stuck tawre ade police sinju pilot da mama ga mapa ga je polygraph test tawdoine polygraph test tawbasida same moi ani gi wari je chamane james ka carol ga se aduga hairi pass tawre hede polygraph sida moi ni mak pass tawre moi ani na ngangi aseng ngangi ni they are telling the truth haina hairi aseng ba du ngangi ni have the pass tawdagi police sing je ju gyam nam ta tadre ne haidi hoi moi na polygraph pass tawraga su angang asi numit nini humni sujale e thirakpa phangaktre
aduga moina khangba natna kana khangdo no na police tum chingnabadagi Carol ga James ki background se hada huchalaga moi thijandoine na my friends and family never mana James and thabak tong minare ba colleague each and everyone my inner circle dagi na outside circle box se police sing jena questioning to was same me sing na hairai je Carol ga James kana di angang ani do yamna nungsi jabani moi ani na di Jimmy do karimbo hurt tawroi angang do sing na manghi bo iram ni na harapadagi police su gyan tadre adi kara maina kadai da thidu no khangdre adoga mona thiba je phangmalaktabadagi numit marini surapasida maigi search se call off tawre haidi thiba do karai thidu no khangdre mi khudingmak ta moina interview tawraga hange adu su mi sing do su loire mai gi alawai le mai ma phaidi karai le no le khangi doga mi su yam nate adoga aziki lairiba jaga chi ju yamna famous hoiba jaga ni sidai mi mana gari thogokhiba khotkiba mi tongana changak extra changak pa haije camping do lairiba moi gi guard to na khangdoini ranger do na khangdoini ado extra mi ata zulak te mi ang changak puzom ta ude hai adagi moina ngasai gi angang ji gi matang da ma pa sa hangba matam sida moina khangi je Jimmy je yam sa son ba ngang ne ma je mama mapa gi mating natana assistance yaw na thabam to bangam de ada moi ji thabak so khai karimbo assistance yaw na angang macha pikpa ma sa son baduna camping gi thong do RV gi thong do hang to ga lok to mana thugai raga adagi kumdhagraga angang jahi ani haise diaper selibani adagi kumdhagraga mana kadai da chalamdoino adagi karai da yoromdoino numit marini changna thiba adusu hui yawna helicopter toraga mi volunteer me am yorga thiba mana kamai event togdoino haibase asiji gi answer je police su khangdre ma pa je su gyanam tadre haidi mi jing du adai leba mi jing du mako ngawre aduga haujik phauba haitare ne chahi yang khai helaba sibokta Jimmy do kadai da chat khare karnana kamaina tawraga RV do da thong hang to thokhrino karamaina mana law do magi angang tumi ba angang do na haguta bida hogdongani do na haguta na karamai leramino mysterious oiba pot amana ma je pura chakhrabra gari na pura chakhamno kana bu ju phongde hu ju phogba answer leite adu mama pa na si ju phogudi moina khali se no ma jaga no ma Jimmy je halakini na khanjaraga adu moi animak laikidre hai adi mayam aigi wari je saida loisanjarage mayam na aigi wari se nungai biragadi like tawba kawbiganu share yam tawbiyo aduga subscribe su tawbiyo adudi mathangi wari da amu thengnarisi ko mayam bye